Fataki Daita Kudima Kuki CSO Singapore Gadavani FNCC, Foothill Naga Coordinating Committee FNCC na Kuki Singi Matakta Chathari Babangi Kongjangasi, Handok Trabadi NIS2 Infal Dimapur Lambi Dabangi Kongjang Silagini Haina Working Committee Kuki CSO na Fongdoki Badu, FNCC gi Maikei Degi Yamnakana Yaning the Fongdorakli, FNCC gi Maikei Degi Haribana Working Committee Kuki CSO gi Maikei Degi National Highway Thingbana Tragalambi Sida Chasok Sin Tauriba Sing Yauna, Pochai Putok Pusin Tawada Yapan Pirak Patarabadi Naga Tariba Mafam Kudimaga Kuki movement Sing Pum Ting Tingani. Loina na thing basi NIS2 Infal Dimapur Lambi amasung NIS37 Infal Jiribam Lambi Khaktana Tana Nagaland gi Perrine District amasung Assam gi NC Hills ki saruk sing da so thing bathamgani banasi Naga Singa Santi oina asuma ikai khumnana leiminariba sing yaude banasi da jomi natraga mijo community sing da target tawbosu natte banasi Kuki Expansionist Forcing maru oina WKZIC amasung Working Committee CSO gi makhada operate tawriba sing adugi mathaktani US President Trump gi awangba tarif sing chana bhaukre laibak marifutara hen bada jaitheng phangle US President Donald Trump na tongan ba laibak sing gi mathakta awangba tarif chana na ba lauthokki ba dunga si hing nungai matung degi chana bahoragani President Trump gi anauba reciprocal tariff na laibak marifutara hen bada chawna jaitheng mayok naragani hairi hauki ba chayolda President Trump na executive order ma khuek pira duna reciprocal tariff sing Lauthokki bani US Custom amasung Border Protection Agency na tongan ba laibak sing mathakta thamki ba tariff sing adu ngasi ge hing nungai matung dagi khonggat bahoragani US na reciprocal tariff sing adu Brazil gi pothok sing da chada yangkhai thamduna khwaidi wangba oikhiba gal loina laiba asiga mapang oina chaminariba United Kingdom gi pothok sing da su khwaidi gi nem na chada tara tariff thamki tariff chanana bagi aroiba matam yodringai gi mamang da pikhiba warol amada US President Trump na tongan ba laibak sing pothok sing mathakta tariff thamba sina masing yamlaba senpham kaya US ta karak pangam lagani hairi US ki Secretary of Treasury Scott Bassett na Fongdoki Bawafam Amada Chahi Amada $1 billion chahum rom tariff revenue oina laiba asida karak lagani hai ki President Trump na maha ki tariff sing asi yamna toina semdokraba matungda Brazil gi pothok sing mathakta tariff chada yangkhai Switzerland gi pothok sing mathakta tariff chada kuntraga mapan Canada gi pothok sing mathakta tariff chada kuntraga manga amasung India gi pothok sing mathakta tariff chada kunmanga thamlamba do Russia gi thaugi pothok sing laiba leptriba fawbo chada yangkhai tariff hengalagani haina lauthokki Truth Social da Fongdorakpa warol amada ngasi ge hingnungai matungdagi United States of America da tariff on $1 billion kaya marum karak lagani hairi ngarang mahangna social media da fongdokiba warol amada chahi kaya gi mamangda United States gi khudong chaba lauduna leiramba laibak kaya na yamlaba $1 million kaya US ta changlakpa horagani hairi nakal amarom da President Trump na US ki company sing da sadaba chips amasung semiconductor sing da su tariff chada chama thamnaba thorang tawkre President Trump na US company sing da sadaba computer chip sing gi mathakta chada chama tariff thamnaba thorang tawriba asi electronics autos household appliance amadi atopa dangai fada polam sing gi mamal sing wangkhalak lagani hairi mahaki Oval Office ta Apple gi CEO Tim Cook ka unakiba aduda computer chip sing asi US ta sarabadi makhoi gi mathakta charge amata lawre hairi mi sing bungak sen base ekhoi gi top priority ni PM Modi na Trump ta akan mawafam season aduna ngakre United States ki President Donald Trump na India da chada kun manga gi ahet tariff amuka su thamjilaktuna India da thamkiba tariff chada yangkhai yawholakhrab matung masigi pau kumoina ngasi Prime Minister Narendra Modi na akan mawafam season aduna US na thamlakpa tariff khudingmak mayok nagani haina fongdokre PM Modi na hai matam pumnamakta India na laibak miyam gi interest ta mangda thamduna thabak tawgani masida India na tawba thabak thoram sing yaning de haiduna tariff na traga penalty na chingma thamjilaklabasu India lengang na hariba sing asi aktiba leidana mayok nagani Russia dagi thaulai haibagi damang US ki President Donald Trump na India da chada yangkhai gi tariff thamlakli basina India da sohla kadaba leirabasu leiba sigi longmi sing amadi tongan ba small scale industry sing ngak tuna thamnabagi dama India na tariff ki khudong chadaba akiba leidana mayok nagani India na tawba thabak thoram sing asi laibak miyam gi interest amadi miyam gi yaifana bahai basina mang thaduna tawbani amasung masida topa laibak amatana ku thingjinba yaroi haiki PM Modi gi wafam si MS Swaminathan Centenary International Conference ta wangang bada fongdoki bani PM Modi na makha tarduna United States ki tariff ki khudong chadaba mayok na ba hotna bada India na kaidawnung da lawmi ngami amadi dairy farmer singi interest compromise tawroi tariff tengnana ba hotna bada India na changada ba senpham khudimak lengang na puthokna ba thorang tawduna leire haiki US ki President Donald Trump na chada kun manga gi ahen ba tariff thamjilakhi ba aduda India bu marupni haina fongdokrabasu US ki potlam singda thamliba tariff asi malem da khwaidi wangba tariff thamjinki basi India na Russia dagi thawlai basina Ukraine da landariba Russia bulalon itigi khuthangda sawgali haibagini masida India ki Ministry of External Affairs na United States ki ahen ba tariff asi maram chada ba thong amani haina akan mamong ni yaning da fongdoki amarom da United States ki White House ta pawmi sing na President Trump ta karigumba India na Russia dagi thawlai ba leplabadi India ki mathakta thamki ba tariff sing asi handokadra haina hangba wahangi paw kumpi da President Trump na
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅꯁꯨ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜ ꯀꯌꯥ ꯍꯧꯖꯤꯛ ꯏꯝꯄꯣꯔꯠ ꯇꯧꯔꯤ, ꯃꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯅꯣꯂꯦꯖ ꯂꯩꯇꯦ, ꯌꯨꯑꯦꯁꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯇ꯭ꯔꯝꯞꯀꯤ ꯇꯦꯔꯤꯐ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10 ꯔꯣꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯣꯏꯍꯜꯂꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇ꯭ꯔꯝꯞꯀꯤ ꯇꯦꯔꯤꯐꯅ ꯏꯟꯗꯤꯌꯥꯒꯤ ꯇꯦꯛꯁꯇꯥꯏꯜ, ꯐꯥꯔꯃꯥꯆꯨꯇꯤꯀꯦꯜ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁ ꯐꯨꯗ ꯁꯦꯛꯇꯔꯁꯤꯡꯗ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫